ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯍꯤꯒꯥꯏꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯅ ꯑꯃꯨꯛ ꯍꯟꯅ ꯀꯨꯁꯨꯝꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯕꯗꯒꯤ ꯈꯣꯏꯗꯨꯝꯗꯨ ꯑꯃꯨꯛ ꯉꯥꯎꯕ ꯍꯧꯔꯛꯈꯤꯕ ꯑꯃꯗꯤ ꯀꯨꯁꯨꯝꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯒ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯍꯥꯏꯅꯈꯤꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯑꯉꯥꯡꯁꯥ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯅꯄꯥꯕꯨꯡꯁꯦ ꯂꯩꯉꯣꯏꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯈꯣꯏꯗꯨꯝꯅ ꯅꯣꯏ ꯆꯪꯉꯕꯣ ꯉꯥꯏꯈꯣꯅꯦ ꯋꯥ ꯍꯥꯏꯅꯈꯤꯁꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗꯒꯤ ꯃꯥꯡꯒꯣꯜꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯣꯏꯗꯨꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤꯕꯨ ꯅꯣꯡ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯅ ꯑꯁ ꯄꯦꯜꯂꯕꯅꯤ ꯍꯣ ꯅꯣꯡ ꯉꯥꯟꯒꯗꯕꯅꯦ ꯆꯍꯤ 4 ꯋꯥꯠꯂꯤꯌꯦ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯃꯈꯣꯡꯗꯨ ꯗꯥꯔꯤꯗ ꯌꯥꯟꯊꯔꯒ ꯃꯃꯥꯏꯗꯣ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯤ ꯅꯣꯡ ꯉꯥꯟꯒꯗꯕ ꯆꯍꯤ 4 ꯋꯥꯠꯂꯤꯕ ꯑꯩꯅ ꯈꯜꯂꯤꯅꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯟꯊꯔꯛꯄꯗ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯃꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯐꯨꯔꯤꯠꯅ ꯑꯉꯥꯡꯕ ꯑꯣꯏꯔꯒ ꯃꯥꯅ ꯃꯨꯔꯤꯁꯤꯅ ꯑꯣ ꯑꯩꯅ ꯂꯤꯠꯂꯤꯁꯤ ꯃꯈꯥꯗ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯃꯈꯥꯗ ꯑꯣꯟꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯃꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯣꯏꯗꯨꯝꯅ ꯍꯦꯔꯥ ꯑꯩꯅ ꯐꯨꯔꯤꯠ ꯃꯈꯥꯗ ꯑꯣꯟꯊꯣꯛꯑꯁꯨ ꯑꯗꯨꯝ ꯃꯨꯕ ꯅꯪ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯁꯝꯕꯜ ꯑꯃ ꯁꯠꯂꯒ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯅꯦꯠꯄꯋꯣ ꯈꯨꯇꯨꯝꯅ ꯊꯤꯟꯕꯋꯣ ꯇꯧꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯗꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯨꯝꯅ ꯂꯩꯃꯥꯏꯗ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯔꯝꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯉꯥꯎꯕ ꯐꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯈꯣꯏꯗꯨꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡ ꯁꯛꯂꯤꯕꯗꯣ ꯃꯅꯥꯗ ꯍꯥꯞꯇꯤ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯔꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯈꯔꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯀꯔꯤꯅꯣꯃꯤ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯈꯣꯏꯗꯨꯝꯅ ꯀꯨꯁꯨꯝꯗꯗꯤ ꯌꯦꯡꯂꯛꯇꯕꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯑꯦꯅꯦ ꯃꯁꯤꯅ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ ꯐꯩ ꯅꯇꯩ ꯅꯅꯥꯎ ꯄꯨꯂꯞ ꯍꯥꯠꯇꯣꯛꯑꯒꯦ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯁꯨꯝꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯔꯛꯏ ꯃꯗꯨꯗ ꯀꯨꯁꯨꯝꯁꯨ ꯚꯥꯞ ꯇꯥꯔꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯃꯁꯥꯒꯤ ꯃꯃꯤꯗ ꯐꯨꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯃꯁꯤ ꯇꯟꯖꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯁꯤꯟꯅꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯈꯣꯏꯗꯨꯝꯁꯨ ꯆꯦꯟꯗꯅꯒ ꯇꯧꯋꯤꯅꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣꯕ ꯈꯪꯂꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯀꯨꯁꯨꯝꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯈꯣꯏꯗꯨꯝꯕꯨ ꯊꯅꯝꯂꯒ ꯌꯨꯝꯌꯥꯏꯒꯤ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯈꯣꯏꯗꯨꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡ ꯑꯅꯤꯃꯛ ꯂꯣꯟꯁꯤꯜꯂꯕꯅꯤꯅ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯣ ꯏꯃꯝ ꯃꯝꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯤ ꯇꯥꯗꯕꯒ ꯃꯥꯟꯅꯔꯤ ꯑꯗꯨꯒ ꯀꯨꯁꯨꯝꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯤ ꯃꯃꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯗꯨ ꯀꯨꯁꯨꯝꯒꯤ ꯃꯌꯨꯝꯗ ꯍꯪꯗꯨꯅ ꯂꯥꯛꯄꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯍꯪꯕꯗꯒꯤ ꯈꯪꯂꯗꯨꯅ ꯀꯨꯁꯨꯝꯒꯤ ꯌꯨꯝꯗ ꯆꯪꯉꯛꯂꯤ ꯃꯥꯅ ꯆꯪꯉꯛꯄꯗ ꯌꯨꯝꯗꯣ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯗꯨ ꯌꯨꯝꯁꯤ ꯎꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯟꯈꯤꯒꯦ ꯇꯧꯕꯗ ꯀꯨꯁꯨꯝꯅ ꯂꯥꯏꯒꯤ ꯀꯦꯟꯗꯜ ꯂꯩꯔꯨꯔꯒ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯪꯂꯗꯨꯅ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯑꯣꯖꯥ ꯂꯥꯛꯄꯤꯔꯦꯗꯅ ꯑꯩꯁꯨ ꯂꯥꯏꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯀꯦꯟꯗꯜ ꯂꯩꯔꯨꯕꯅꯤ ꯆꯪꯉꯁꯤ ꯑꯣꯖꯥ
ꯍꯣꯏ ꯍꯣꯏ ꯌꯨꯝꯁꯤ ꯊꯣꯡ ꯂꯣꯜꯂꯝꯕꯁꯤꯗꯩꯗꯤ ꯑꯣꯅꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯟꯈꯤꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯁꯨ ꯂꯥꯛꯂꯕꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯔꯛꯄ ꯑꯗꯣ ꯍꯦꯝꯕꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯝꯕ ꯊꯤꯟꯊꯗꯅ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯁꯨ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯀꯨꯁꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯟ ꯂꯥꯡꯂꯤ ꯃꯅꯥꯛꯇ ꯈꯣꯏꯗꯨꯝꯗꯨꯁꯨ ꯐꯝꯍꯜꯂꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯅ ꯁꯤꯟ ꯂꯥꯡꯂꯤꯕ ꯀꯕꯣꯛ ꯍꯩꯔꯣꯛꯇꯣ ꯆꯥꯅꯤꯡꯗꯨꯅ ꯃꯨꯟꯅꯅꯕ ꯇꯧꯔꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯁꯣꯝꯗꯅ ꯍꯦꯝꯕꯗꯣ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯍꯦꯝꯕꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯍꯦꯝꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯨꯝꯊꯦꯛꯇꯨ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯈꯣꯏꯗꯨꯝꯗꯨ ꯃꯈꯣꯏꯗ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯍꯧꯔꯦ ꯃꯈꯣꯏꯒꯤꯗꯨ ꯂꯥꯏ ꯈꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣꯖꯥꯅ ꯀꯔꯤꯅꯣ ꯇꯧꯗꯅ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤꯗꯣ ꯊꯨꯒꯥꯏꯕꯤꯌꯨꯅꯦ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯝꯊꯔꯒ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠꯇꯨ ꯄꯥꯛꯊꯣꯔꯛꯑꯒ ꯍꯦꯝꯕꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯗ ꯆꯠꯂꯨ ꯃꯈꯣꯏꯅ ꯅꯪꯒꯤ ꯏꯃꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯁꯦꯟ ꯑꯣꯏꯒꯦꯔꯥ ꯂꯩꯕꯥꯛ ꯑꯣꯏꯒꯦꯔꯥ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯃꯗꯨꯗ ꯅꯪꯅ ꯄꯤꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯄꯤꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯈꯪꯉꯨꯀꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯜꯂꯣ ꯊꯨꯔꯕꯅꯤꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯈꯣꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯍꯦꯝꯕꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯍꯦꯝꯕ ꯍꯣꯏꯗꯒꯤ ꯀꯔꯤꯅꯣ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯄꯣꯠ ꯑꯃꯠꯇ ꯂꯧꯔꯨꯆꯣꯕ ꯊꯨꯔꯛꯎ ꯍꯣꯏ ꯑꯣꯖꯥ ꯑꯁ ꯇꯟꯗꯧꯔꯤꯍꯦ ꯇꯟꯒꯅꯨ ꯅꯣꯏꯒꯤ ꯌꯥꯏꯐꯅꯕꯅꯤꯅꯦ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯅ ꯍꯥꯏꯕꯗꯒꯤ ꯀꯨꯁꯨꯝꯗꯨ ꯇꯟꯅ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯌꯧꯔꯗꯨꯅ ꯍꯦꯝꯕꯒꯤ ꯃꯆꯟꯅꯨꯄꯥ ꯑꯄꯤꯛꯀꯤ ꯃꯃꯤꯡꯕꯨ ꯀꯧꯈꯤ ꯑꯗꯨꯝꯅ ꯀꯧꯕꯗꯨꯗ ꯍꯦꯝꯕꯒꯤ ꯅꯨꯄꯤꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯥꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯈꯤꯌꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯑꯩꯅꯤ ꯅꯣꯏꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯩꯕꯗꯨ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯕꯗ ꯍꯦꯝꯕꯒꯤ ꯅꯨꯄꯤꯅ ꯑꯣ ꯂꯩꯌꯦ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯀꯨꯁꯨꯝꯁꯨ ꯄꯔꯞ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯦꯝꯕꯁꯨ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯠꯅꯗꯨꯅ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯋꯥꯗꯤ ꯉꯥꯡꯉꯗꯤ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯦꯝꯕꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤ ꯀꯨꯁꯨꯝꯁꯨ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯗ ꯑꯣꯖꯥ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯏꯅ ꯄꯣꯔꯛꯂꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯆꯟꯗ꯭ꯔꯋꯥꯜꯅ ꯏꯁ ꯐꯔꯦꯗ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯧꯁꯤꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯝꯕꯗꯨ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯀꯨꯁꯨꯝ ꯀꯗꯥꯏ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯄꯨꯈꯤꯕ ꯄꯣꯠꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗ ꯄꯨꯊꯣꯔꯛꯎꯅꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯐꯔꯣꯏ ꯀꯩꯅꯣꯅꯦ ꯇꯥꯇꯥ ꯏꯅꯝꯃꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯃ ꯑꯅꯤꯗꯪ ꯂꯧꯔꯨꯕꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯌꯥꯝ ꯂꯤꯛꯁꯤꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯗꯥꯏ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯁꯤꯖꯤꯔꯥ ꯃꯁꯤ ꯍꯦꯛꯇ ꯄꯨꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯂꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯅ ꯍꯩ ꯀꯔꯤꯅꯣ ꯅꯕꯥꯅꯤ ꯉꯥꯡꯅꯕꯗꯨ ꯑꯗꯨꯝ ꯉꯥꯡꯉꯆꯧ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯨꯕꯥꯛꯁꯤꯅ ꯅꯈꯖꯥꯏꯗꯨꯗ ꯊꯥꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯝ ꯇꯥꯅꯤ ꯍꯩꯕꯣ ꯆꯠꯂꯨ ꯍꯥꯏ ꯃꯁꯤ ꯃꯥꯏꯕꯁꯤꯁꯨ ꯐꯖꯅ ꯂꯩꯈꯠꯂꯤ ꯍꯥꯏ ꯁꯦꯟ ꯀꯌꯥꯗ ꯅꯦꯛꯄꯖꯥꯠꯅꯣ ꯃꯁꯤꯅ ꯍꯣꯏ ꯃꯥꯏꯕ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯏꯄꯥꯒꯨꯝꯕꯅꯤ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯀꯗꯥꯏ ꯑꯩꯒꯤ ꯄꯣꯠꯇꯣ ꯄꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯑꯁꯤꯗ ꯅꯃꯥꯟꯅꯕꯅ ꯐꯝꯃꯤꯁꯦ ꯑꯁꯣꯝꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯆꯣ ꯀꯕꯣꯛ ꯄꯤꯖꯒꯦꯀꯣ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯃꯥꯟꯅꯕꯅ ꯐꯝꯃꯤꯁꯤꯗ ꯐꯝꯃꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯈꯣꯏꯗꯨꯝꯗꯣ ꯃꯇꯤꯟ ꯑꯔ ꯇꯥꯗꯨꯅ ꯐꯛꯇꯨꯗ ꯃꯀꯣꯛ ꯏꯐꯥ ꯐꯥꯔꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯝꯂꯝꯕ ꯑꯗꯨ ꯎꯕꯗ ꯍꯦꯝꯕꯅ
ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯤ ꯀꯥꯏꯗꯅ ꯑꯣꯏ ꯃꯥꯏꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯤꯔꯩꯁꯦ ꯍꯥ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯙꯞꯇꯣ ꯁꯦꯁꯦ ꯅꯪꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯥꯏꯕꯗꯣ ꯂꯧꯖꯈ꯭ꯔꯣ ꯄꯤꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯣꯏꯔꯝꯃꯣ ꯂꯥꯏꯗꯣ ꯐꯖꯅ ꯈꯣꯏꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯗꯣ ꯒꯝ ꯆꯠꯈꯤ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯣꯏꯗ ꯄꯤꯗꯧ ꯁꯔꯨꯛ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯍꯨꯟꯗꯣꯛꯈꯤꯒꯦ ꯃꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯑꯗꯣ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯍꯨꯟꯗꯣꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯀꯨꯁꯨꯝꯗ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯌꯨꯝꯁꯦ ꯀꯣꯏꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯅꯤꯡꯖꯧ ꯃꯔꯨꯑꯣꯏꯅ ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯅꯪꯅ ꯅꯤꯡꯖꯧ ꯑꯁꯣꯝꯅ ꯍꯥꯏꯔꯝꯃꯒ ꯀꯨꯁꯨꯝꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯃꯥꯡ ꯇꯥꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯒ ꯌꯥꯔꯦ ꯏꯕꯦꯝꯃ ꯁꯦꯁꯦ ꯃꯁꯤꯒꯤ ꯀꯕꯣꯛꯁꯤꯡꯁꯦ ꯅꯪ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯗ ꯄꯤꯖꯔꯣ ꯆꯥꯃꯤꯟꯅꯔꯣ ꯁꯤꯗꯒꯤꯗꯤ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯈꯣꯏꯗꯨꯝꯁꯨ ꯀꯨꯁꯨꯝꯅ ꯏꯃꯨꯡꯗ ꯊꯦꯝꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯍꯦꯝꯕꯗꯨ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯀꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯇꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯀꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯦꯝꯕ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯌꯦ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯕꯨ ꯑꯣꯖꯥꯗꯤ ꯇꯨꯝꯕꯒ ꯌꯥꯕꯤꯔꯝꯒꯅꯤ ꯑꯩꯗꯤ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯩꯃꯥ ꯑꯗꯨ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯔꯤꯕ꯭ꯔꯣ ꯂꯥꯎ ꯑꯩ ꯅꯔꯥꯏꯕꯛꯇꯨꯗ ꯃꯟꯇ꯭ꯔ ꯁꯣꯟꯕꯤꯒꯦ ꯈꯨꯗꯛꯇ ꯇꯨꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯂꯥꯎꯅꯦ ꯑꯁ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯊꯥꯁꯤ ꯑꯗꯨꯝ ꯍꯦꯛ ꯁꯥꯔꯒ ꯂꯩꯔꯗꯅ ꯍꯥꯏꯌꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯁꯦꯕ ꯉꯔꯥꯡ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯛꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯧꯔꯒ ꯂꯩꯔꯝꯃꯤꯕꯅꯤꯅꯦ ꯃꯗꯨ ꯑꯩꯅ ꯈꯪꯉꯛꯇꯅ ꯃꯨꯜꯂꯒ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯄꯅꯤ ꯑꯣꯖꯥ ꯁꯦꯒꯥꯏꯒꯗꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯣ ꯑꯣꯖꯥ ꯈꯣꯏꯗꯨꯝꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯉꯁꯥꯏ ꯑꯌꯨꯛ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯦꯗꯅ ꯂꯩꯍꯧꯏ ꯑꯣꯖꯥ ꯃꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯒꯤꯗꯨꯕꯨ ꯐꯔꯕꯖꯥꯠꯂꯣ ꯍꯦꯝꯕ ꯁꯨꯝꯗꯧꯔꯁꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯊꯥꯔꯁꯤ ꯈꯣꯏꯗꯨꯝꯗ ꯁꯨꯝ ꯊꯥꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯂꯥꯌꯦꯡꯗꯧꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯊꯥꯔꯁꯤꯅꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯑꯣꯖꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯧꯕꯤꯔꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯉꯥꯎꯔꯒ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯂꯩꯈꯤꯕꯗꯨꯅꯤꯁꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯜꯂꯣ ꯑꯩ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕꯤꯅꯨꯀꯣ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯍꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯇꯨ ꯍꯟꯗꯛꯇꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯂꯥꯏ ꯑꯃ ꯊꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯍꯦꯝꯕꯒꯤ ꯏꯃꯨꯡꯗꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯨꯡ ꯆꯦꯟꯕ ꯃꯤ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯉꯔꯥꯡꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯋꯥꯜꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤ ꯈꯣꯏꯗꯨꯝꯒꯤ ꯏꯃꯨꯡꯗꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯜꯂꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯝꯂꯤꯕ ꯍꯦꯝꯕꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯤꯕꯅꯤ ꯃꯗꯨꯗ ꯍꯦꯝꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯍꯦꯟꯕꯗꯣ ꯀꯣꯛꯆꯥꯎꯕꯤ ꯐꯨꯝ ꯀꯥꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯍꯦꯝꯕꯅ ꯅꯪꯗꯤ ꯅꯉꯧꯅꯌꯥ ꯀꯥꯔꯒ ꯇꯨꯝꯕꯅꯤꯅ ꯅꯅꯥꯗꯣ ꯇꯥꯔꯝꯃꯣꯏꯅꯦ ꯁꯣꯝꯗꯅ ꯂꯥꯏꯅ ꯌꯨꯝ ꯁꯤꯕ ꯍꯧꯔꯦ ꯑꯁ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯕꯣ ꯃꯪꯗ ꯈꯣꯏꯗꯨꯝꯅ ꯐꯨꯔꯝꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝꯇ ꯊꯦꯡꯅꯔꯛꯀꯅꯨ ꯀꯣ ꯑꯩꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯈꯪꯅꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯦꯝꯕ ꯃꯇꯩ ꯃꯅꯥꯎꯅ ꯈꯟꯅꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯂꯣꯏꯔꯤꯕ ꯍꯨꯏ ꯑꯗꯣ
ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯃꯊꯪ ꯃꯊꯪ ꯀꯞꯄ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯦꯝꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯤꯕ꯭ꯔꯥ ꯍꯨꯏꯁꯤꯡꯅ ꯁꯨꯃꯥꯏꯅ ꯀꯞꯄꯁꯤ ꯃꯃꯤꯠꯇ ꯕꯨꯠ ꯎꯏ ꯍꯥꯏꯅꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦꯔꯣ ꯍꯦꯔ ꯃꯈꯣꯏ ꯕꯕꯥ ꯅꯨꯄꯥ ꯑꯃꯅ ꯀꯣꯛ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯄꯤ ꯑꯩꯕꯨ ꯌꯦꯡꯉꯨꯁꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯔꯤꯟ ꯃꯇꯥꯗꯨꯒ ꯃꯤ ꯈꯟꯅꯕꯁꯨ ꯍꯧꯔꯤꯅꯦ ꯍꯣꯏ ꯃꯤꯒ ꯂꯥꯏꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯂꯥꯏꯗꯨꯗ ꯑꯩꯅ ꯀꯟ ꯁꯥꯒꯗ꯭ꯔꯣ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯤ ꯅꯪꯒꯤꯁꯤ ꯑꯩ ꯁꯤꯈ꯭ꯔꯒ ꯅꯨꯡꯉꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ ꯍꯣ ꯐꯔꯦꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯤꯔꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯀꯤꯌꯦ ꯈꯪꯉꯕ꯭ꯔꯣ ꯑꯗꯨꯅꯅꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯨꯝꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯗꯨꯗ ꯍꯦꯝꯕꯁꯨ ꯍꯣꯏꯗ ꯍꯨꯏꯅ ꯀꯞꯄꯕꯨ ꯑꯩꯅ ꯋꯥꯁꯤꯟꯒꯗ꯭ꯔꯥ ꯑꯩꯁꯨ ꯇꯨꯝꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯁꯨ ꯇꯨꯝꯅꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯏꯗ ꯃꯤ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯍꯦꯝꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯐꯝꯂꯒ ꯀꯔꯤꯅꯣ ꯑꯃ ꯌꯦꯡꯅꯕꯗꯧꯅ ꯇꯧꯕꯗꯣ ꯍꯦꯝꯕꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯍꯥꯏ ꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯥꯏ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩ ꯈꯪꯃꯨꯠ ꯃꯨꯠꯈꯤ ꯃꯗꯨꯗꯤ ꯍꯦꯝꯕꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯈꯤ ꯑꯗꯨꯕु ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯊꯣꯔꯛꯈꯤꯗꯦ ꯃꯗꯨꯗꯤ ꯍꯦꯝꯕꯅ ꯃꯥꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯦꯞꯄꯒ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯃꯗꯨꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣ ꯅꯪꯅ ꯍꯥ ꯅꯪꯅ ꯆꯪꯉꯤꯁꯤ ꯑꯣꯟꯅꯔꯦ ꯃꯃꯥꯡꯒꯤ ꯌꯨꯝꯁꯤꯗ ꯆꯪꯒꯗꯕꯅꯤꯅꯦ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏꯕꯅꯣꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯝꯕ ꯍꯥꯏꯅ ꯅꯥꯁꯣꯟꯅꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯍꯦꯝꯕꯅ ꯀꯧꯔꯛꯀꯅꯨ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯃꯩ ꯊꯥꯜꯂꯣꯁꯦ ꯃꯩ ꯊꯥꯜꯂꯣ ꯀꯩ ꯃꯩ ꯃꯨꯊꯠꯂꯤꯅꯣ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯩ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯅ ꯑꯗꯨ ꯀꯟꯅ ꯀꯧꯕꯗꯨ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕ ꯆꯪꯉꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯐꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯍꯦꯝꯕꯅ ꯍꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯀꯩꯅꯣ ꯃꯥꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯧꯗꯥꯏꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥꯡꯈꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯂꯩꯔꯦꯗꯅ ꯂꯩꯔꯦꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯕꯨꯠ ꯑꯣꯜꯂꯒ ꯀꯥꯡꯈꯗ ꯂꯩꯔꯦꯕ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯄꯥꯛꯊꯔꯒ ꯌꯦꯡꯕꯁꯨ ꯀꯤꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯃꯅꯥꯛ ꯁ꯭ꯋꯥꯏꯗꯒꯤ ꯄꯥꯛꯊꯔꯒ ꯌꯦꯡꯉꯗꯤ ꯃꯥꯅ ꯑꯩꯒꯤ ꯉꯛꯁꯝꯁꯤ ꯄꯥꯏꯔꯒ ꯀꯥꯡꯈꯗ ꯆꯤꯡꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯟꯇꯣꯛꯑꯒ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯔ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯥꯡꯈꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯃꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯀꯥꯡꯈꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯕꯁꯦ ꯃꯤꯠ ꯄꯥꯡꯉꯨꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯈꯪꯍꯧꯗꯅ ꯍꯦꯝꯕꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ ꯃꯗꯨꯗ ꯍꯦꯝꯕꯗꯣ ꯏꯁ ꯍꯥꯏꯔꯒ ꯃꯃꯥꯏ ꯄꯥꯏꯔꯒ ꯈꯥꯡꯉꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯦꯝꯕꯒꯤ ꯅꯨꯄꯤꯗꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤ ꯃꯗꯨꯗ ꯍꯦꯝꯕꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯍꯦꯝꯕꯗ ꯍꯦꯝꯕ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯦꯝꯕꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏ ꯎꯛꯅꯗꯅ ꯉꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯤ ꯇꯥꯟꯅꯁꯤꯗꯅ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯅꯈꯤ ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯌꯥꯝ ꯃꯔꯥꯡ ꯊꯤꯔꯛꯄ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯀꯨꯁꯨꯝꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯊꯤꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ
ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯕꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯔꯤꯕꯗꯣ ꯌꯥꯎꯗꯕꯤꯗ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯩ ꯍꯦꯟꯕꯅ ꯆꯨꯝꯊꯦꯛ ꯆꯨꯝꯊꯦꯛ ꯍꯥꯏꯗꯨꯅ ꯀꯧꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯃꯤꯡꯒ ꯄꯟꯗꯨꯅ ꯀꯧꯔꯤꯕꯁꯤꯕꯣ ꯍꯦꯟꯕꯗꯤ ꯃꯥꯜꯂꯤꯗ ꯑꯁꯤ ꯈꯜꯂꯒ ꯊꯣꯔꯛꯄꯗ ꯍꯦꯟꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯨꯝꯊꯦꯛꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯗꯧꯔꯒꯦ? ꯃꯗꯨꯗ ꯍꯦꯟꯕꯅ ꯅꯠꯇꯦꯅꯦ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯕꯨꯠꯇꯨ ꯑꯩꯅ ꯈꯣꯏꯗꯨꯝ ꯍꯣꯏꯗ ꯊꯥꯖꯤꯜꯂꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯏꯕꯁꯤꯕꯨ ꯑꯣꯖꯥꯁꯤ ꯉꯥꯎꯕ ꯍꯧꯔꯛꯂꯕ꯭ꯔꯣ? ꯍꯥꯏ ꯍꯦꯝꯕ ꯑꯩꯅ ꯊꯥꯈ꯭ꯔꯤꯕꯗꯨ ꯅꯪꯅ ꯊꯥꯎ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯤꯅꯦ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ? ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯊꯤꯅꯍꯧꯔꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯁꯤꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯨꯝꯊꯦꯛꯀ ꯂꯣꯏ ꯄꯩꯊꯦꯛ ꯑꯣꯏꯅꯤꯀꯣ꯫ ꯏꯌꯥ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯂꯥꯡꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯤ꯫ ꯃꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯦꯝꯕ ꯍꯥꯏꯕ ꯃꯤꯄꯪ ꯅꯪꯅ ꯄꯪꯖꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯆꯠꯂꯨ ꯅꯁꯛꯇꯨ ꯎꯔꯒꯅꯦ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯏ꯫ ꯑꯩꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅꯒ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯏꯅꯦ ꯃꯁꯦ꯫ ꯃꯥꯏꯕ ꯆꯨꯝꯊꯦꯛ ꯅꯪ ꯉꯁꯤꯅꯦ ꯕꯤꯅꯥꯕꯣꯜ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯗꯅ ꯆꯩꯇꯟ ꯗꯥꯁ ꯍꯥꯏꯕ ꯅꯥꯝꯗꯨ ꯐꯪꯂꯦꯔꯒ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯜꯂꯨꯅꯤꯀꯣ ꯉꯁꯤ꯫ ꯖꯣꯏ ꯅꯊꯛꯀꯤ ꯑꯍꯟꯗ ꯂꯝꯆꯠ ꯕꯤꯚꯥꯔ ꯌꯥꯎꯗꯕ ꯋꯥ ꯉꯥꯡꯕ ꯁꯥꯔꯗꯅ ꯑꯩꯒ ꯅꯪꯉꯣꯟꯗ ꯃꯈꯣꯏꯗ ꯄꯣꯠ ꯑꯃꯠꯇ ꯄꯤꯈꯤꯒꯅꯣꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯄꯤꯔꯤ? ꯑꯗꯨ ꯑꯩꯅ ꯄꯤꯔꯦꯗꯅ ꯑꯃꯨꯛ ꯂꯧꯔꯤꯕꯗꯨꯗꯤ ꯀꯗꯥꯏꯗ ꯂꯧꯔꯤꯕ? ꯅꯪꯅ ꯍꯩꯅꯧ ꯃꯅꯥ ꯈꯔ ꯄꯨꯔꯛꯂꯒ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯈꯨꯖꯨ ꯂꯩꯈꯥ ꯃꯅꯥ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯤꯅ ꯅꯪꯕꯨ ꯑꯄꯪꯕ ꯁꯤꯗꯅ ꯅꯪ ꯎꯍꯟꯗꯅ ꯍꯩꯅꯧ ꯃꯅꯥ ꯑꯣꯟꯊꯣꯛꯅꯔꯒ ꯄꯤꯔꯛꯄꯅꯤꯅꯦ ꯕꯨꯙꯨ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒ ꯈꯠꯅꯔꯒ ꯄꯨꯔꯛꯄꯅꯤꯗ꯫ ꯑꯣ ꯃꯈꯣꯏꯒꯤ ꯃꯥꯏꯕꯗꯨꯅ ꯈꯣꯏꯗꯨꯝꯗ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯌꯦꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ ꯆꯥꯛꯈ꯭ꯔꯦꯗ꯫ ꯍꯥꯏ ꯀꯗꯥꯏꯗꯅꯣꯃ ꯆꯥꯎꯔꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯗꯅ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯀꯣ ꯕꯖꯥꯔ ꯇꯥꯈ꯭ꯔꯒꯗꯕꯅꯤ꯫ ꯆꯠꯂꯣ ꯃꯤꯒꯤ ꯃꯆꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ꯫ ꯑꯣꯖꯥ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯣꯖꯥꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯖꯥꯅ ꯌꯦꯡꯗꯅ ꯀꯅꯥ ꯂꯥꯛꯑꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯝꯇ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯀꯔꯤ ꯅꯪꯅ ꯑꯗꯨꯝꯅ ꯙꯝꯀꯥ ꯇꯧꯔꯕꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯆꯨꯝꯊꯦꯛꯇꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯦꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦꯗ꯫ ꯃꯣꯏꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯍꯤꯡꯖꯔꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯍꯤꯡꯉꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯒ ꯐꯪꯒꯗꯧꯔꯤꯕ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯌꯦꯅꯗꯦ ꯁꯥꯎꯅꯩ ꯍꯥꯏꯕꯗꯅꯤ꯫ ꯆꯦꯛ ꯆꯦꯁꯤꯜꯂꯛꯄꯗ ꯌꯨꯝꯂꯣꯟꯅꯕ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯒꯅꯤ? ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯣꯏꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯂꯥꯛꯑꯦ ꯍꯦꯝꯕꯁꯨ ꯂꯥꯛꯑꯦ꯫ ꯍꯦꯝꯕ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯅꯪꯕꯨ? ꯍꯧꯖꯤꯛ ꯀꯨꯁꯨꯝꯅ ꯃꯥꯏꯕ ꯑꯃ ꯈꯪꯅꯩ ꯍꯥꯏꯗꯅ ꯀꯧꯔꯨꯗꯅ ꯊꯤꯅꯕꯗꯒꯤ ꯅꯪꯒꯤ ꯏꯕꯦꯝꯃꯁꯨ ꯐꯪꯉꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯋꯥꯈꯜꯁꯨ ꯇꯥꯔꯛꯇꯅ ꯄꯣꯊꯥꯍꯟꯈ꯭ꯔꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯪꯂꯛꯄꯗꯨꯗ ꯍꯦꯟꯕꯅ ꯃꯌꯥꯝꯅꯁꯨ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯃꯥꯗꯤ ꯃꯁꯥ ꯉꯝꯗꯦꯗꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯅꯤꯅ ꯍꯦꯝꯕꯒꯤ ꯅꯨꯄꯤꯗꯣ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯁꯨ ꯂꯥꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯐꯪꯂꯦ ꯑꯅꯥꯕꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯈꯣꯏꯗꯨꯝꯁꯨ ꯐꯖꯅ ꯂꯩꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯦꯝꯕꯅ ꯈꯣꯏꯗꯨꯝꯗ ꯌꯦꯡꯂꯝꯕ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ